ngasi 25th century yoraba asidasu America gi wakhalon ase hanagi British sing asina namsil laga atop sing ki matak rule toraga makhoina supremacy toraga makhoi gi matak kanam walwal ba yaroi amadi makhoina nuai ga dabni maksen thum gi chupli makhoi da pai ga dabni haibo wakhalan do ngasi su lei America gi president Donald Trump na handak country mayam da tarif nauna impose tawkre masida India da su impose tawkre 25% masi nahan hijackra bani masi ga loina country kaya madani tawkre se hojik anauba masi gi web of economic conflict haiba tai masina maram oiraga hojik country mayam da trouble ni pidi se madudi phangjaram pot adu khara wana phala kadori ba se gum wani adugi mathakta lupa chamana US de yolambado madugi pot adu lupa chamaga kulmangani yondori ni aduna maram warga madugi pochai sing adu tangkhat khragati madu mine lobu wa lagani aduna hari ba country adugi pot adu sit pa wa lagani income wat patabani masina maram warga hujik adversely makoi the effect wena tari America gi makoi gi stock exchange price ase down khangoi oi kibagi wani hairi America da masara thak palang masada han boina thure sini aina mangon de yekna ki haina harau jaba adu bu madu yekna bagi pot to ma ki mak ta le hore adu ge yekna ru mi di free de chakre haibo wapom su lai bani adu gum de huji oi America gi masagi oina stock exchange yam down oi bagi wapom mention tawri masigi tarif asina maram oiraga asum haina America sina huji mai kai da hai gaidan to ngai cherak asida Russia amadi Ukraine ga yam da kana tension or pasida Donald Trump na haiki bani mau the 50 days Russia na koi de pirini ceasefire taw amadi lan asito o haiduna masida Russia gi hanagi president Medvedev aduga security council gi head ni hairi Russia gi mark na haiki bani na koi gi 50 days ase koi note down tawre adugi matungda amaka Donald Trump ki side gi masigi 50 days ase tok laga only 10 days ultimatum piki masida Medvedev na amaka hairaki madudi hana piki ba timing out the handak sini am tensi lakle adu bomak na ekoi de piri ba timing ase masine Ukraine ga nate direct America ga ekoi ga confront to ene kebi yai hai ki bo wali ma asida Donald Trump se mai hokre aduna makoi gi nuclear submarine ani thakhre sini Russia rom da natraga su makoina appropriate mafam amada karigumba taunarak patara gadi hai bo wakhalon amada hojik masigi wafam siam kana nai dari Medvedev na hai ki bo wa adu gi reaction da nuclear submarine ani USA gi side tagi thadokre aduga makoi khangaba jani at any moment kaisu oi kiba yai haiduna aduna masigi wa ase makoi na submarine nuclear thadorak pahari se adu Russia su masi preparation ni aduna oi kidori jala US amati Russia ki marakta Medvedev amati US ki president ki marakta ni handak nei khai ni rek se amuka Medvedev ki wasing du hu chen ba wangak tani amadi nang na nganglek ni wa do adugum ba place amada na khong thang jelak li ma du yam danger oi pa hai ki bani Donald Trump na masi ki reply da hai direct oi ra su ya na khoi ga hai ton amarom da Russia amdi Ukraine gi maram asina wa yam kala lang select na nuclear submarine pau thajin ba yor ba masi ki chara da Russia amdi Ukraine gi marakta chathari war adana karam tawri adak marak asita 300 drones amadi cruise missile taret nipan ni hairi thajilak pase masina keep city asita yamna satina destruction devastation tawkibagi wani masida Israel ki mi su sok mare masi Ukraine de leiba masina Israel yam nungaite sini Russia ki matakta hojik diplomacy si kaino hai matam da pro ki kanglup singa se hojik meeting after meeting ni yamna satina Russia se karamaina thatkani maram di handak ki attack asida Russia ki claim ni madudi Ukraine ki charsi yar hari mafam se masi makoi ki diplomacy ki adugu important oi kram mafam ni akoi India da har ka Delhi si tani maru makok oi port office adalat purma ase asita widana asum haina charship yara sita makoi capital Ukraine or su charship yara si Ukraine ki am important oi ba masida diplomacy ki thabak thoram ki purma ase headquarters sing leiba masi control tawba hawkre sini adu jealous ki hairi masi control tawdri Russian hajin darik ni han adu bu Ukraine ki makoi ki phauji ki chawra Alexander ko busina hai malti amna kanna war sok nari adu ka Russia na masi claim torok pase masi chum ki bi charship yar chat kramati Ukraine ki khoidau chat ki bukum bani aduna maram warga hojik meeting after meeting ni Europe country America ga loina makoi as karam tawni city haiduna aduna Europeans amadi USA kanglup sing ase makoi ultimatum 10 days period 10 days ju phaji laktra adu makoi expect tawri sini August ki tang taret nipan aswaida Russia se war ase lep laga masi ceasefire of the
August ki tare ni pantara bau si important time oi ko adubu makhoi expectation ni adubu Russia gi President Putin na to ko dori pra masini yam chawbu question ma na hekta high pressure pi hai to ko dori pressure pi bdai to ki bani hai gati Russia gi President Russia gi makhoi gi sovereignty gi so phom lai makhoi ni yam kan pressure to ko de wa se khoi to ki bani hai dra hojik charship yar gumba mabom phom kumba masi tam lo sel li ba kip ki mathak ta su ya drone na hamla to ri ba masi to ke hai bagi intention Russia gi laini have si tha jade azuna Zelensky na masi cherek sida amaka chawb demand am to re sini maki align country sing asida maudi ceasefire no koin hot na chi to view no problem out dai kaim to question like ti masi ga loina Russia gi makoi gi hujik pali ba sarkar government Putin government ase Putin president oi ba se masi su lo thabiu government ase change to view aduga adu oiraga di santi oi kini Ukraine gi oina natraga di Russia gi president Putin lai di always Ukraine gi threat ni hai bo phom siam kan hai ri sini adubu hekta hairaga ya tori pra Russia gi president Putin bu siluba adu su Zelensky na hairaga masi yam chawbo war amada makka won thaki bagi plan ni hojik am sathi ri ko Russia am di Ukraine ki marabasi na hojik amuk hen na tawna ki bi ai Azerbaijan ase chingsalak pa wa lai Azerbaijan gi wa phom am se ilai lai madudi Azerbaijan je hojik ka manungda Israel ga siam yana ba aduga west ga siam yana ba gi wani Azerbaijan ase da gi pham laga Russia da tawning lai liura Azerbaijan se matam da USSR ki manung ni atuna Azerbaijan ase next Ukraine oi ki bagi chance lai haine su port sing na mention tawrakli hojik ki USA ki site ki nuclear weapon pum gam ba submarine ani tha khi dana mapom pham khuding ga tham khri hari se masi yam job Russia versus west oi ki bagi chance lai masi yam kana khandra buani Masin wari asi loidri ne asom na kanda Russia ki makhoi MP singi makok thangba du kum MP oi bare masi yam chorba neta ni hairi Victor Bodula mak no pom mangarang haikre madudi America na Russia bu yengsin bagi tamakta makhoi da mahasagar da tharak liba nuclear submarine ani ase masi mangjau na hojik Russia ki surveillance makada intelligence makada madu kai dauri kari movement tauri harise mangjau na aikoi ni yeng dun laira bani sini aduga America khangphom su to pani makhoi gi nuclear weapon pubangam ba submarine masing dagi aikoi gi Russia na yamna hena lai aduga makhoi gi submarine sing karai de kari tori harise madagi hen ba masing na Russia na madubu koiraga chaurap na madubu yeng dura lai aduga target tani nishana dani et ani moment Russia da makhoi na hack ta laksin ba yaro hai pa phom sin hai krise adugan hansagol so limit Donald Trump tweet am pithora khai ban he madudi Russia bu yengsin bagi tamakta aikoi na navy da order to krabani submarine ani thadok tuna placing to tuna thammu hai tuna masigi matang da question am arise to ki reporters sing hanki madudi masina kari kira masi aikoi gi just country bu ngak pagini natraga aikoi gi public sing bu ngak pagini hai Donald Trump hai ki adubu hujik yamna kanna media sing da nai nare mati Ukraine gi wara sina hojik direct USA amadi Russia ki marakta chai khaina ki phibam ta lakle aduna Russia ki president Putin hai sini aikoi hojik Ukraine da landa ba si lebloi aduga masida na koina kan mangam di kan jau sini Russia amdi US ki marakta direct tauna ki base kanglup umayam su pamba yauri sini tau ki bra khangde tauradi super power ani ni tana phibam ma chandroi doriye masigi wasi am kan nei nari yeng si kari werak ba channel asibu subscribe to view dana